ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯔꯥꯖꯀꯣꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤꯅꯤ꯫ ꯔꯥꯖꯀꯣꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 19ꯗ ꯐꯥꯔꯤꯕ ꯔꯥꯅꯤ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯧꯕꯕꯨꯗꯤ ꯔꯥꯅꯤ ꯔꯥꯖꯀꯣꯠꯇꯒꯤ ꯈꯔ ꯃꯃꯥꯡꯗ ꯈꯨꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯧꯇꯤꯂꯥ ꯀꯧꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯆꯧꯇꯤꯂꯥꯗ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯔꯥꯖꯀꯣꯠꯇ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯂꯥꯛꯄ ꯇꯥꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯆꯧꯇꯤꯂꯥꯗꯒꯤ ꯔꯥꯖꯀꯣꯠ ꯐꯥꯎ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯃꯥꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯀꯣꯠꯇ ꯀꯥ ꯑꯃ ꯂꯧꯗꯨꯅ ꯚꯔꯥꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯀꯥ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯤꯂꯥ ꯀꯧꯔꯝꯃꯤ꯫ ꯔꯥꯅꯤ ꯑꯃꯗꯤ ꯁꯤꯂꯥ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕꯗꯤ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯇꯝ ꯐꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯂꯩꯕꯒꯤ ꯃꯇꯝ ꯐꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯁꯤꯂꯥ ꯑꯇꯣꯞꯄ ꯀꯣꯂꯦꯖ ꯑꯃꯗ ꯇꯝꯂꯝꯃꯤ ꯑꯃꯗꯤ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯔꯥꯅꯤ ꯃꯍꯥꯛꯀꯤ ꯔꯨꯝꯃꯦꯠ ꯁꯤꯂꯥꯒꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯛꯁꯤꯟꯅ ꯇꯤꯟꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖꯇ ꯚꯤꯛꯇꯣꯔꯤꯌꯥ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯀꯣꯂꯦꯖꯇꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯔꯥꯅꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯔꯝꯃꯤ ꯑꯃꯗꯤ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯒꯤ ꯇꯣꯞꯄꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯚꯤꯛꯇꯣꯔꯤꯌꯥꯗꯤ ꯂꯥꯏꯔꯤꯛꯇ ꯈꯔ ꯁꯣꯜꯂꯝꯃꯤ ꯑꯃꯗꯤ ꯃꯁꯛꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯔꯝꯗꯦ꯫ ꯑꯃꯗꯤ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯃꯤ ꯑꯌꯥꯝꯕꯅ ꯃꯍꯥꯛꯄꯨ ꯂꯛꯅꯕꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯀꯨꯆꯨ ꯑꯗꯨ ꯃꯨꯔꯝꯃꯤ ꯑꯃꯗꯤ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯣꯏꯔꯝꯃꯤ꯫ ꯃꯤ ꯑꯇꯩꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯔꯥꯅꯤꯅꯁꯨ ꯃꯍꯥꯛꯄꯨ ꯃꯔꯛ ꯃꯔꯛꯇ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯔꯥꯅꯤ ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ ꯑꯃꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯇꯣꯞꯄꯔꯇ ꯑꯣꯏꯔꯝꯃꯤ꯫ ꯚꯤꯛꯇꯣꯔꯤꯌꯥ ꯔꯥꯅꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯆꯥꯛꯆꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯄꯥꯟꯗꯒꯤꯗꯤ ꯔꯥꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯒꯨꯝ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯔꯥꯅꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯆꯥꯛꯆꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ, ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯔꯥꯅꯤꯒꯤ ꯃꯇꯧ ꯇꯝꯃꯨ, ꯌꯦꯡꯉꯨ ꯔꯥꯅꯤꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯐꯩ, ꯅꯪꯅ ꯔꯥꯅꯤꯒ ꯆꯠꯃꯤꯟꯅꯔꯤꯗꯨꯕꯨ ꯔꯥꯅꯤꯅ ꯀꯗꯥꯏꯗ ꯅꯪꯅ ꯀꯗꯥꯏꯗ, ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯅꯣꯏ ꯑꯅꯤꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯊꯃꯣꯏꯗ ꯔꯥꯅꯤꯕꯨ ꯅꯨꯡꯁꯤꯗꯕ ꯄꯣꯛꯍꯟꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯍꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯔꯥꯅꯤ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯂꯛꯅꯕꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯗꯤ ꯚꯤꯛꯇꯣꯔꯤꯌꯥ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯤ ꯑꯗꯨ ꯇꯝꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯆꯠꯇꯨꯅ ꯀꯌꯥꯔꯛꯁꯨ ꯀꯣꯝꯄ꯭ꯂꯦꯟ ꯇꯧꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯤ ꯑꯌꯥꯝꯕꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯃꯔꯝ ꯑꯃꯅ ꯔꯥꯅꯤ ꯚꯤꯛꯇꯣꯔꯤꯌꯥꯒ ꯌꯥꯝꯅ ꯂꯣꯏꯅꯅꯨ, ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ, ꯅꯪ ꯃꯉꯣꯟꯗꯒꯤ ꯊꯥꯞꯇꯣꯛꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯔꯨꯝꯃꯦꯠ ꯁꯤꯂꯥꯅꯁꯨ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯔꯝꯃꯤ, ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯐꯕ ꯅꯨꯄꯤ ꯃꯥꯟꯗꯦ, ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯐꯕꯗꯤ ꯃꯥꯟꯗꯦ, ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯅꯤꯅ ꯃꯤ ꯑꯃꯠꯇꯒꯤ ꯋꯥ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯃꯍꯥꯛꯀ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯇꯤꯟꯅꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯄꯤꯗꯕ ꯃꯇꯝꯗ ꯚꯤꯛꯇꯣꯔꯤꯌꯥ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯔꯥꯅꯤꯅ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯝꯅ ꯊꯤꯅ ꯂꯛꯅꯕꯤꯔꯝꯃꯤ, ꯑꯃꯗꯤ ꯃꯍꯥꯛꯅ ꯚꯤꯛꯇꯣꯔꯤꯌꯥꯒ ꯇꯤꯟꯅꯔꯤꯕ ꯑꯁꯤ ꯃꯃꯤꯡ ꯈꯛꯇꯒꯤ ꯃꯥꯜꯂꯝꯃꯤ, ꯑꯃꯗꯤ ꯃꯍꯥꯛ ꯚꯤꯛꯇꯣꯔꯤꯌꯥꯒ ꯇꯤꯟꯅꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯄ ꯑꯃ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯈꯣꯏ ꯃꯌꯥꯝ ꯀꯣꯂꯦꯖ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯊꯤꯅ ꯂꯛꯅꯕꯤꯔꯝꯃꯤ, ꯑꯃꯗꯤ ꯔꯥꯅꯤꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯂꯛꯅꯕꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯅꯣꯛꯅꯕꯤꯔꯝꯃꯤ ꯑꯃꯗꯤ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ꯫ ꯚꯤꯛꯇꯣꯔꯤꯌꯥ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯈꯪꯍꯧ ꯍꯧꯒꯠꯂꯝꯃꯤ ꯑꯃꯗꯤ ꯀꯞꯂꯗꯨꯅ ꯃꯌꯨꯝꯗ ꯆꯦꯟꯗꯨꯅ ꯆꯠꯈꯤ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯚꯤꯛꯇꯣꯔꯤꯌꯥꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗ ꯔꯥꯅꯤꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯚꯤꯛꯇꯣꯔꯤꯌꯥ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯚꯤꯛꯇꯣꯔꯤꯌꯥ ꯔꯥꯅꯤꯅ ꯀꯧꯔꯛꯂꯕꯁꯨ ꯊꯧ ꯁꯥꯕꯤꯔꯝꯗꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯔꯥꯅꯤꯅ ꯚꯤꯛꯇꯣꯔꯤꯌꯥꯕꯨ ꯊꯦꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯚꯤꯛꯇꯣꯔꯤꯌꯥꯅ ꯁꯨꯡꯇꯥ ꯇꯥꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯖꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯀꯌꯥ ꯑꯃ ꯑꯁꯨꯝꯅ ꯍꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯃꯗꯤ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯃꯔꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯞꯇꯣꯛꯅꯔꯛꯂꯝꯃꯤ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯅꯤ ꯀꯧꯕ ꯐꯥꯎ ꯀꯧꯅꯔꯝꯗꯦ꯫ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗ ꯚꯤꯛꯇꯣꯔꯤꯌꯥ ꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯅꯤ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ, ꯉꯁꯤꯗꯤ ꯑꯩꯒꯤ ꯕꯥꯔꯊꯗꯦꯅꯤ꯫ ꯀꯣꯂꯦꯖꯁꯤꯗ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯏꯃꯥꯟꯅꯕꯤ ꯍꯥꯏꯕꯕꯨ ꯅꯪ ꯈꯛꯇꯅꯤ꯫ ꯑꯩ ꯑꯇꯩ ꯃꯤ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯇ ꯑꯩꯒꯤ ꯕꯥꯔꯊꯗꯦꯁꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯁꯤ"꯫ ꯃꯗꯨꯗ ꯔꯥꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯣꯍꯣ, ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯅꯪꯕꯣ? ꯅꯪꯗꯤ ꯑꯩꯅ ꯀꯧꯕꯒ ꯈꯨꯝꯗꯗꯥꯏꯅꯦ? ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯕꯥꯔꯊꯗꯦ ꯋꯤꯁꯀ ꯇꯧꯕꯤꯗꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯒ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤꯒ ꯏꯟꯚꯥꯏꯠ ꯇꯧꯔꯛꯏꯅꯤꯅꯦ"꯫ ꯔꯥꯅꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯚꯤꯛꯇꯣꯔꯤꯌꯥꯅ, "ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ꯫ ꯅꯪ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯀꯣ꯫ ꯉꯁꯤ ꯁꯟꯗꯦꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯎꯀꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯅ ꯂꯨꯅ ꯇꯤꯟꯅꯔꯁꯤꯀꯣ, ꯑꯗꯨꯒ ꯑꯩꯒꯤ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤꯗꯣ ꯑꯦꯟꯖꯣꯏ ꯇꯧꯊꯣꯛꯂꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯥꯅꯤꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ ꯑꯃꯗꯤ ꯁꯟꯙ꯭ꯌꯥꯗ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯍꯥꯎ ꯑꯊꯨꯝ ꯑꯃꯗꯤ ꯕꯥꯔꯊꯗꯦ ꯀꯦꯛ ꯆꯥꯃꯤꯟꯅꯗꯨꯅ ꯏꯁꯩ ꯁꯛꯃꯤꯟꯅꯔꯝꯃꯤ ꯑꯃꯗꯤ ꯖꯒꯣꯏꯁꯨ ꯁꯥꯔꯝꯃꯤ꯫ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤ ꯑꯗꯨ ꯑꯦꯟꯖꯣꯏ ꯇꯧꯔꯝꯃꯤ꯫ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯗꯨꯅ ꯔꯤꯅꯥꯅ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯍꯥꯛꯄꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯐꯖꯔꯕ ꯗ꯭ꯔꯦꯁ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯤꯅꯥꯅ ꯌꯥꯝꯅ ꯉꯛꯅ, "ꯑꯉꯥꯎꯕꯤꯁꯤꯗꯤ ꯕꯥꯔꯊꯗꯦꯅ ꯅꯪꯒꯤ ꯑꯣꯏꯔꯒ ꯒꯤꯐꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯕꯣ ꯍꯥꯏꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯚꯤꯛꯇꯣꯔꯤꯌꯥꯅ, "ꯑꯩꯅ ꯄꯤꯅꯤꯡꯗꯅ ꯄꯤꯔꯤꯅꯤ, ꯔꯤꯇꯔꯟ ꯒꯤꯐꯅꯤ ꯍꯥꯏꯅ ꯈꯜꯂꯒꯅꯦ ꯂꯧꯁꯤꯜꯂꯣ꯫ ꯅꯪꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯏꯃꯥꯟꯅꯕꯤꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯚꯤꯛꯇꯣꯔꯤꯌꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯅꯤꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯒꯨꯝꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯔꯥꯅꯤꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄꯒ ꯗ꯭ꯔꯦꯁ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁꯦꯠꯆꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯗ꯭ꯔꯦꯁ ꯑꯗꯨ ꯔꯥꯅꯤꯗ ꯌꯥꯝꯅ ꯄꯛꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯥꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯔꯥꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯁꯨ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯆꯪꯂꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯔꯛꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯟꯊꯅ ꯐꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯑꯗꯨꯗ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯍꯥꯛ ꯃꯊꯟꯇ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯑꯗꯨ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯊꯋꯥꯏ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯍꯥꯛꯀꯤ ꯔꯨꯝꯃꯦꯠ ꯁꯤꯂꯥ ꯊꯕꯛ ꯈꯔ ꯂꯩꯕꯗꯒꯤ ꯃꯌꯨꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯆꯠꯂꯝꯃꯤ꯫ ꯑꯃꯗꯤ ꯔꯥꯅꯤ ꯔꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯁꯨ ꯂꯩꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯨꯝꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯗꯨꯗꯗꯤ ꯃꯉꯣꯟꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯀꯦ ꯇꯧꯕ ꯃꯥꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯔꯥꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯝꯃꯤ ꯍꯥꯏꯕꯗ ꯃꯍꯥꯛ ꯐꯖꯅ ꯂꯦꯞꯄ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯆꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯍꯥꯛ ꯅꯨꯡꯗꯥꯡꯗ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯀꯌా ꯑꯃ ꯌꯦꯡꯗꯨꯅ ꯍꯤꯗꯥꯛ ꯀꯌా ꯑꯃ ꯆꯥꯔꯕꯁꯨ ꯃꯍꯥꯛ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯔꯥꯅꯤꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯐꯠꯇꯕ ꯃꯍꯩꯀꯗꯤ ꯇꯧꯁꯤꯜꯂꯛꯇꯦꯀꯣ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯔꯥꯅꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯔꯥꯅꯤꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯔꯥꯅꯤꯒꯤ ꯃꯀꯣꯛ ꯃꯊꯛꯇ ꯊꯝꯂꯝꯃꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠꯇꯕ ꯃꯍꯩ ꯑꯃ ꯇꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯊꯋꯥꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯔꯥꯅꯤꯗ, "ꯏꯕꯦꯝꯃ, ꯅꯉꯣꯟꯗ
anauba pot natraga nangna numit mari mangani sigi manungda leiba pot kadi leibra haiduna hanglaklami. Maiba adugi wa adu taraba matungda Rani na aingondadi adumba pot kadi amata leite. Hoi adubu aingonda dress anoba amadi lei. Dress to aigi manabi mana magi birthday numita pirapane haiduna hairaklami. Rani gi wa adu taraba matungda maiba aduna khudakta dress adubu mafam aduda purakhalami. Amadi dress adubu hek ubaga maiba aduna Rani da thokliba thokdoksing adu dress aduna thokhanba ngaktani haibadu khangba ngamlami. Maiba aduna khudakta dress adubu laimaida thamlami amadi dress adugi akoibada karigma posak ma chaisinduna mai chukhalami. Amadi dress aduda ising asingba chaisilami. Dress aduda ising asingba du hek chaisinbaga Rani yamna kana lauba horaklami. Mahak laimaida hipta kiduna masadu yamna kana nikpa horaklami amadi yamna kana su laurami. Adu oirabasu maiba aduna mahakna soliba laison adu leplamde amadi amukasu ising asingba du dress aduda chaisilami. Dress aduda ising asingba du hek chaisinbaga amukasu Rani yamna kana lauba horaklami. Adubu handakti Rani gi phibam adu adugi matikta soksilami habada mahak masana masabu phuba horaklami. Mahaki machindagi isu thokpa horaklami amadi mahak masa matanta masagi masamadu chingba horaklami. Mahak amuksu masagi khonjilda yamna kana kaplami amadi amuksu angakpa khonjil amada yamna kana noklaklami. Rani gi mama ka mapaga du masanapigi mataw adu ubada yamna kirami. Rani gi mama masanapigi mataw adu ubada mamitagi mapi chenta ki bakhangauti amadi yamna kana kaplaklami. Maiba aduna laison adu sola duna Rani gi mama ga mapaga da dress adu mai thadokna ba haiduna hairaklami. Maiba adugi wa adu tabaga Rani gi mapana khudakta dress adugi manakta chatuna dress adu mai thadoklami. Dress aduna mai hek chaklakpaga Rani laimaita yamna kana olami amadi kana lauba horaklami. Amadi mahaki machindagi isu leptana chinthaba horaklami. Mahak angakpa mongda amadi angakpa khonjel amada yamna kana kappa horaklami. Dress adu maina pungchak chaktuna loikibaga Rani mafam aduda wanthaduna tarami. Rani na hek wantha kibaga maiba aduna Rani gi makutta langa makirami amadi asumna hairaklami. Nupi masasi yamna thuna purauri se pharabani natradi sirambasu yai hojikti kaisu tawraroida haiduna hairaklami. Rani na wakal taraklaba matungda makoi amuk mayumda halaklami. Numit kharani gi matungda Rani na thogdok adugi maramda thigatbada Victoria gi mama mapana mangonda fataba mayasi tawsilapani haibadu khangba ngamlami. Makhoina Rani bubada yamna chakcharami amadi saubasu yamna sauninglami. Maramdi Rani Victoria ga yamna luna tinazaba mamanabi ama oirabasu mahakna Victoria bu yamna thina lakna birami haibadu khanglami. Nongma numidama college Rani amadi makhoi college ki mamanabi singna Victoria bu yamna thina lakna biraba matungda Victoria mayumda kaptuna chalakiba numidadu Victoria gi mama ga mapaga du yamna saurami. Maram aduna makhoina asigumba yamna chakhataba thabak asi tawge haiduna khanki. Rani thogdok adugi matungda mi amatada thajaba ngamlamde. Maram aduna mahaki bhara adu thadoklamlaga mahaki mamaga mapaga loinana mayumda laklami. Madogi matungda Rani mayumdagi oina college kaduna college tamba loisinki. Wari asibu karigumba mayamna pambi pataragadi channel asibu subscribe tawbiramu amadi video asibu like and share amamta tawbiramu. Mathang video da anopa episode anabu wari amaga loinana unarasi habasiga loinana yengkopam loyang anbana mayam pumnamak taki kainabak yatagni sari.